ngasi numidang wairang phonghiba tuan Manipuri sifongsingi maruoiba ipauksin khongatjaraga Manipur Top Channel gi maikaidigi mayamda share tawjagi ahanbada maruoiba pawama Uripo Kendra da mirep oikiba en Dijamani na BJP da amuk hana yaurakpada taram okre sengsak yenthokpana singbadi MP sing saruk yahalabadi miyamna lana uribasi kohan mangangmane RK Ranjan Sotareba Uripo Kendra gi awat apasing menkhatpada hena mating oigadra khanduna party asida amuk hana sanglakpani Dr. Dijamani Mamangi Mikhala BJP ki ticket Uripo Kendra gi mirep oikiba en Dijamani BJP da amuk hana sanglakpada taram okpagi thauram ama ngasi kaisam pat leba party asi office da pangthokre amasum thauram aduda MP RK Ranjan MLAN Indrajit President in charge Deben Vice President Nimbas amadi founder member Y Yumjamni na singba miyoi sing saruk yakhi Dr. Dijamani na Sotarab Uripo Kendra gi awat apasing menkhatpada hena mating oigadra khanduna party asida amuk hana sanglakpani hakhi hanagi president mainam boro na haujiki matamna political morality nainaba mathautai party amada songthok sungsin tawribasi political morality watpadagini political morality mapung phana ngaki hairabadi isa dagi haubusangi hainasu phongdokhi amasum MP RK Ranjan COVID license asi lanthengnabada MP sing karimata tawdaba mana lairibasi salary dagi fawba sada contract kaktuna piribani MLA amadi minister singna hiramasiga mari lainana paikhatpa thaba amadi sengsa yenthokpana singbadadi MP sing saruk yahalabadi miyamna lana uribasi kohan mangamani Dr. Dijamani na party asida amuk halakpada nungaiba poi party asigi lairiba nation first party second self third haiba ideology da yumpham oiraga thabak tawminasi haina spausina makhatakhi amasu makhasa tharakpoina topa maruiba paukhra namu health ministry na ventilator samag yankai sub minister en berena khusina khre SOP thuaiduna lohongmana singba pangthokpa tarabada yumbu yangna fagatkani CM Sayol amagi mamangdagi hauna Bharat amasum Manipur COVID-19 laisatki hauzik oirakliba phibam asi yamna sathiba haibadu oire aduna COVID-19 gi SOP thugaiduna luhongba sorat amadi atei thauramna singba pangthoklamba tarabadi yumbu yauna fagatuna ain goeba thabak lakhotkani adubu Manipur sarkar nasu laisat asi thingnaba lakhotpa yaba thabak thaurangsing lakhatna bohanari aduna laisat asina naraba miyoi sing layengbada tangai fadana sangdaba yadraba oxygen amadi ventilator marang kaina Pangnaba Sarkar na thabak paikhatle ngasisu Bharat Sarkar gi Ministry of Health and Family Welfare gi maikaidigi matamga sunaba ventilator samagi yankai pirakle haina Chief Minister na phongdokre wafam masing asi Manipur Sarkar gi Director of Health Services Manipur na sinduna CM Secretariat pangthokiba Ministry of Health and Family Welfare gi maikaidigi sipirakliba ventilator samagi yankai Chief Minister da khusinabagi thauram da CM Birena wangang ladana phongdokibane CM na hai pirakliba ventilator AZBA ICU ventilator AVAD COVID-150 asi Prime Minister Citizens Assistance and Relief in Emergency Situation Fund gi makhada khusinarakpuni masum ventilator asi invasive amadi non invasive animak sizinaba yaraba masagi battery yaraba ventilator ngaktani Masigi mamangna ventilator maudra masu khusinarakuna hauzik Zenems amadi Rims Hospital sizinari nauna pirakliba ventilator samagi yankai asiga hanagi asiga punna sanigani phusure CM na makha takhibadi oxygen gi matangna su waningai lete hauzik phaw central government ki samri gi oxygen concentrator machine leire install tawduna leire masigi mathakta India government na D-type oxygen cylinder sangama spirakle aduna haujuk phawbada puna oxygen cylinder lising ahumgi mayada leire masigi mathakta ngarang UNICEF na COVID test tawnaba RT-PCR sir machine ani amasu pirakle machine amamam Zenems amasum Rims ta thamduna COVID test tawbagi thabuk sa tharagani haiki Chief Minister makhata na phongdokhibidi miyamna COVID-19 laisat asina nadanaba isa na khangna Checksin tharang lokhatpigadabni COVID-19 gi SOP thugaiduna lamhenduna marks uptana satpa miyoi singi mathakta action lawba horagani marks uptaba miyoi sing fine lawbagi mathakta pharaga court putholaga jail la thamba horagani miyamna su singkaba oiro lai khurumba satpa oiro pulap satpa yaroi aduga lining laishon ga mari lainana pangthokpa thoram sing luhongba sorat amadi
अतई थौरमसिंग पांगथोकपदा कोविड-19 की SOP ngakdana miyoi kundagi hena saruk yaduna pangthoklamba tarabadi yumbu yauna fagatpagi thabak satharagani sohaiki CM nahai hauzik oiriba COVID-19 gi luraba phibam asigi matangna ngasi Manipur Sarkar gi health sector da leiriba akhang ahi export team haibadi doctor sing loinana private doctor sing yauna ngasi ayuk pung tara makhai da mifam ama pangthokre mifam maduda COVID-19 license ka hena sogolaba mafam singda lockdown tawdrabasu kari thabak lakhot kadagi haibadu kanaki maram maduna sarkar na lakholangliba khongthang asida lebak miyamna mating pangbiu license asidagi ngakthonaba honabada pibiyaba suggestion kya pibirakpada taram okani akhang ahi singna suggestion pirakpa matamda khudong sanabagi damakta 24/7 service tawduna lairibi emergency call suggestion pibirao aduga mipung khudimana COVID-19 gi SOP ngana satpinabusu apel tokhi haina pausina makhatari amasum atopa pawamanamu kaksing dasu ising gi awaba mayong nare sengmai turel hu haithaduna nga phabagi thabak sathare hauzik kalen matam yorakpaga loinana kaksing makai dasu ising gi awaba mayong nanaba horakle saira asida kaksing gi makai digi miyamna thawai oiriba sengmai turel miyoi kharana hu haithaduna niyom lana nga phabagi thabak sathabadagi ising sijinaba yadre haina kaksing khunai sakhwatlo KKCL gi president Jiten Merangthena press tholakpa sirol amana suhaidi mauna makhatana phungdokhibada kaksingi ipa ipu singna mamangai gi matamda tungi asan mamiyeng yenglamduna ithai lokhong iram nala amadi yumthongi natragana laikai gi pukri phana sembiduna thambirame adobo hauzik urbanization gi namda iram nala phunjilakpa ikon singloina phumjinkhibadagi ising awaba si mayoknaba horakpani maramsina Praja miyam gi awaba sing ubiduna mari lena sarkar gi authority amadi local MLA na mafam saba yengbiduna kaksing na water reserve body ama semgatpina busu appeal torakthi amaramda hauzik kumgi nong laktabana kaksing maikai da laiba praja singi thawai oriba sikmai turel gi imai nomo gi mayeng tarakpana kangsilakadore saira sida nga sara amagi damak turel gi ising naikhai duna nga phaba dynamo sijinaduna amadi hu haithaduna nga phaba gi mathong huktaba thawong kya leptana sathari turelgi ising ka hena motion hanba sina ecological balance tasu aduki matik sokhali asigumba mathong huktraba pambai kya sijinadunu nga phabagi thaba asi khudaktagi leptrabadi sarkar gi mari leinaba authority ga khusamnaduna ain goeba thabak sathanaba drive horagani masida praja singnasu mateng pangbiu haina KKCL na appeal torakli atopa marueba pau khranamo Impal Police na SOP thugay ba miyoi kuntraga nipan City Police na miyoi nipan fagatuna fine tiyan kre. Ngasi Impal Police Station na City Police Station ani na koon ba Impal gi mafam singda COVID-19 gi SOP thugay duna marks uptaba social distancing thugay duna thabak toramba miyoi singi mathakta drive sathaduna phagatlaba matungna fine tiyan kre. Impal Police Station gi OC Inspector Nongthongba ingo sana lusingba Police team amana ngasi police station asina kon ba Impal manungi tuan mafam singna COVID-19 gi SOP thugaiduna thabak toramba miyoi kuntraga nipan fogatuna fine tiyan kre miyoi singa sidagi TR kaktuna puna fine oina lupa lising taraga mangaga sani khongbat kre amaromda City Police Station gi OC Inspector Sudirgi lamjing makhara police station asina kon ba mafam singna ngasi satakhiba drive ta COVID-19 gi SOP thugaiduna marks uptana salamba miyoi nipan fagat kre fagalaba miyoi nipan asi CGM Impal West ki court puthoklaba matungda fine thialaga thadokre miyoi nipan asida fine una lupa lising nipan TR kaktuna khongbat khi makhata na drive asi satakhi gani sohairi atopa pawamana singkhai singda park sana lamai sakre Manipur Sarkar gi Forest Department gi makhada reserve forest oina ngak senduna Impal East District ki lamlau block ki manung sana lairiba singkhai singda sakhangdaba miyoi kharana mai tharambadagi park sana lamai sakre adobo miyam gi matenga loinana khara makhaidi kanma ngamhore sohairi lamai sakraba reserve forest singkhai singi saruk sing lamlong block ki compartment number 1 2 3 amasum 4 gi mafam singni adumapu forest staff singna matam sana sangsinduna laikai miyam amari tungan club organization singi matengna khara makhaidi kanma ngamhore haidi forest department gi phangba pawgi matung ina di sak liba lamai asi lamhen ba miyoi kharana reserve forest asigi tungan ba mafam singna mai tharamba oigani haibki singna belai hawkibe April 13 ki ayukta compartment mari gi area gi tungan ba mai kai digi mai salakba hawkibani nakalamada
kannanaba hotnaringayda nakal amaromda amuk mathang mai salakpadagi numit humni sangna miyamga loinana yamna kana hotnaduna ngarang fawbada mai kanba ngamkhibani haina su pausina makhatana phongdorakli amasum pausi makha sathajarak poina yamna mak laibak thiba masum tabada nuaitaba pawona ma'am doctor na section dabadagi miron bi amagi puknunggi angang sire doctor na section dabadagi miron bi amagi puknungda laiba angang sire ngase yuk prescribe ta laikhidrabi asigi mapuroiba kwa kaithel moirang purelgi pebam zinda maitai na phongdokhibani amasum ma na makha taraduna ma ki loinabi arun bala asi doctor wangol laimegi patient oina hobadagi imphal hospital la layengduna lakhibani tha asigi kunga mangada nupi sigi puknunggi angangna puknungda kawwa madi masa nungairaktabadagi numit sigi numidang pung 13 rom tabada hospital pukhatuna lairaba doctor amadi nurse ta haijaduna layengbiu operation tawrabasu tawbiu haiki amasum doctor amadi nursing aduna yengbada angang mathakta laire pakhatkanu karimata tawde angang makhada kumtharakpa ngaiki haiduna laithokhi amasum mathang numiki ayuk pung manga makhairom tabada anabagi phibam soglakpa amadi ising kairakpadagi yengbina ba haijabada karisu tawroi haina laithokpikhi amasum doctor wangol laktuna sek tawraga angang unanaba pusinkraba matungda angangi mapa thiraktuna angang asi hapta amagi mamangda sire haina khangalakhi puknungda kawduna lairamba angang adu matau karamna hapta amagi mamangda sire hairibano asiguma section daba doctor sing matungda hospital la thambigano haikenasu pawusina makhatana su phongdorakli losilakpoina ngasigi laibak sigaba covid-19 update amukana mayamda pizage haukiba pung kunga marida covid case la ahumga lising humfu thengnare miyoi lising ahumga saniga maudraga humdoi laikhidre laiba asida covid-19 gi case noma kangdana hengalakpa leptri haukiba pung kunga marida miyoi la ahumga lising humfu positive oiba thengnare miyoi crore amaga lak yankhai nabadagi fakhre haukiba pung kunga marida miyoi lising ahumga saniga maudraga humdoi laikhidre haujik phawbada laiba asigi oina covid-19 case crore amaga लाख मार्फुग हुमदोइगा लिसिंग हुमद्रागा तरुक चंवागा कुनगा मरी यौरे लाइखिदबना लाख अनिगा सुमनगी लिसिंग मरीगा सनिपानगा कुंथ्रागा निथो यौरे अमसुम नाबदगी फरकपना करोड़ अमगा लाख यांखैगे लिसिंग मार्फुग तरुका सनिपानगा हुमद्रागा निपान यौरे हौजिक फावबदा लेबा असि कोइना महाराष्ट्रना कोविड-19 की केस ख्वाइदगी वांगना लैरी हैना पावुसना मखाताना फोंदोरक्ली